Sharachandra Sharmana Impact News gi manung huna yengbiriba punamakpu taram nokchari ngasigi manung huna da khana gadoru afam se Manipur ore liba rajniti gi awonba ahongba songthok chongjingi oi bfm sida khananabagi tanjaduni lona ngasi Impact News gi studio de lenghan liba guest ngai miyam dai saktak sage aigi yet ithang thang na phambiri basi ahong sangbam movie editors guild gi president ni tamobu taram nokchari tamo aduga tamobu gi hek oi da phambiri basi Ketrimium Santa State Secretariat Member CPM gini tamu santa busu taram nokchari aduga aigi hek yeta phami najari besina tamu M Tombi President Janata Dal United Manipur Unit ni tamu busu taram nokchari tamu ngasi se hongdong hongjin gi chongtok chongjin gi oire phibam se election nakchalak parina adum oirakpa phibam budina phibam nena mayam longna jaraga su ngasi tamu se press conference ka tawboda hongdong hongjin gi phibam se khara saurab khara nungai taba khara sauning ba phongdok podong tawki tamo dona question che tamo da ihan hana asaw go se khara da worsu phada ba yana nabagi phibam da tamo ngasai gi chongthok chongjin gi phibam sibadi tamo India gi as a whole political history yeng ka kanda Manipur khakta natana chongthok chongjin thabak te dum ti tawi tamo election na chalap kanda maroina aduga tamo Manipur da nganang nahan gi oide phibam mamang da chukhra di ugre tamo so aista tamo na kan sauning ba jaga si karawai dino tamo charat Hujik akhoi Manipur da hujik akhoi gi yamna tangdu leita daba hujik NSN IM amadi central level BJP government siga peace accord ama sign tongnori basi hoi Manipur gi miyam di lairadna leiriba government asibhawba karimta khangdaba haitare chima adana Manipur do hujik khwaidagi luba khoiki khwaidagi luba singi manungda ama oiriba se khoi iramdam kanbani iramdam kanana bo honabada hujiki leiriba sarkar sina lawhiba thodang sing praja punamungna khangam gani aisu khange ada chongthok pa se sita khoina tongan ba khoiki view humda aina yengjai hajirba hoi political party mana tawrpa thabak thoram sida miyam praja hum the banner traba mana suggestion tabu tarak traba thengu ba mafamda aduga hairo matamda kanagum mamtana magi tabi raktraba matamda political party duga maga thamna bagi lambi ma number 1 hai number 2 akoi ge iramdam gi damakta kandaba yadabagi damakta kanana kari tawri aina kari tawbatai rajniti hebsidi kanaga su yengnaba leite kanaga su nungsinaroi daba leite full stop leite swai sida lebak kanana gi issue da sacrifice tawga lebak kangadaba party du sangmana ama aigi miyeng niko aduga amana matam amada Sarkar su wang lau na pai ringi matam da sarkar pai bi yaudana tangba yaba khopsan ba yaba punamak kendra dugi masagi punamak tangba yaba talakanda code of conduct si mangda hiyang tarakanda sahi maga walingi da MLA gi fund gak to sacrifice toramba natragana leiba pot adai du da pin da badagi mana tawgi ba pot adu miyam na singthana ba yaba mong matam ma leidran ko hujiki leiba situation adu hujiki leiba अखोगी मांग तारीब कोरब कंदंग मांग तासलम कांद हुजिक खोगी करिगुम खर द बेस तौरगा पार्टी म हुंदो सतपाइसी मसी अखोगी करिगुम कानब खरगी सतमने न हाइबद मसी तदुना हाइमन मथोलो न खली अदुगा तौरिब पुनमक सिंग सिगी फोलमदि मियामना सोइदन उगनी तौदबो अखोइना खनगदबसी अतैदि नते अखोई राजनीति बसी पॉलिटिक्स है बसी की ख्वाइदगी अरोई बगी कनोसी अखोई सैक्रिफाइस तो बगी हैबिट से लेगदबनी इरमदम सी कन्नना बगी नमक्ता अखोई खनगदबनी पैसा कोन लाकदबनी अरुगा भोट ये लेपसु यामना लाई काबसु यामना लुई अरुगा इरमदम कनबदुना हाना अखोई मदुना मरु ओरकांदा चोंगथोक चोंगजिन की थबक सिता यामना नक्सल लाकांदा चोंगे बसी की अखोई कानबगी अदुगा मांगबगी अदुगा मागी टुंगी फिरेप टुगी लौरेबा स्टेन अदो मदाइदुदा आइना सुम खंजबदा हुजिक चोंदोक चोंजिन तौरिबा
ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯟꯗꯛ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯃꯔꯤꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯣꯡꯁꯤꯟꯕꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯀꯔꯤꯗꯧꯕꯒꯤ ꯆꯣꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯆꯣꯡꯊꯣꯛꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯀꯔꯤꯗꯧꯕꯒꯤ ꯆꯣꯡꯊꯣꯛꯏꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 2017ꯒꯤ ꯑꯉꯟꯕ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ NSNIMꯒꯤ ꯄꯤꯁ ꯑꯦꯀꯣꯔꯗꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯁꯣꯛꯇꯅ ꯃꯈꯣꯏꯒꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯒꯗꯤ we are welcome aduga karigumbada masayida akhoi makhoi kanaba ki damakta manipur da leiba tongan tongan ba defense community akhoi nipurom leiba sigi kodong thiba mitgi pi tawa yagoba masai sigi port sida songthok tungsin ga mari leine haina ina lojara kanda puning da khara waru jabagi wani thank you tamo ta sa da sai da laksin base chongtok tung yu wafum se khara di leire aduga yam tang na thokpada akhoi gi paksana as a whole nation gi yengba kanda hana lepta ga leramba maruna CPI da ga leramba kanguna sai gi BJP da kai da option ba natragana atopa da chongthok tung tau gi bai keno se khar di tang em se political history of as a whole India gi oina adu manipur da thokre aduga chongthok tung jin se nakchal lakpi vote nakchal lakpi hongna bane na dum haido natragana is a kind of indication madudi political ethics natraga political will do yog da bagi khudam ne haibi dor ta santa kai opum tambininge ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯥ ꯈꯔꯁꯤꯗ ꯄꯥꯔꯇꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯑꯗꯩ ꯄꯥꯔꯇꯤ ꯃꯔꯖ ꯇꯧꯁꯟꯕ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯪꯉꯣꯏꯅ ꯃꯀꯨꯝ ꯃꯊꯥ ꯂꯥꯛꯑꯀꯥꯟꯗ ꯈꯣꯡꯕ ꯆꯣꯡꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯑꯗꯨꯅ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯗꯤꯁꯀ꯭ꯔꯦꯟꯇꯜ ꯏꯂꯤꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯁꯦ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯥꯏ ꯄꯥꯔꯇꯤ ꯊꯥꯗꯣꯛꯄ ꯃꯥꯏ ꯄꯥꯔꯇꯤꯗ ꯃꯥꯅ ꯄꯥꯝꯕ ꯐꯝꯁꯦ ꯐꯪꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯐꯪꯗ꯭ꯔꯀꯥꯟꯗ ꯆꯣꯡꯕꯅ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯁꯤ ꯆꯣꯡꯉꯤꯕ ꯀꯥꯡꯕꯨꯁꯤ ꯑꯁꯣꯟꯕ ꯀꯥꯡꯕꯨꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯆꯣꯡꯕꯁꯤꯗ ꯃꯤ 7 9 10 ꯀꯨꯟ ꯆꯣꯡꯊꯣꯛꯑꯗꯤ ꯐꯩꯌꯦꯕ ꯏꯇꯣꯝ ꯁꯨꯝ ꯆꯣꯡꯕꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯇꯥꯏꯞꯇꯣ ꯑꯗꯨꯅꯤ BJPꯅ ꯇꯧꯔꯤꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯃꯃꯝ ꯑꯅꯤ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯃꯣꯏꯁꯨ ꯃꯄꯥꯡ ꯀꯜꯍꯟꯗꯕ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ BJPꯗ ꯍꯥꯟꯅ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯦꯚꯤ ꯋꯦꯠꯁꯤꯡ ꯑꯁꯤꯅ ꯄꯨꯂꯞ ꯆꯣꯡꯂꯞꯅ ꯃꯤ 15 ꯑꯃ 10 ꯑꯃ 9 ꯑꯃ ꯆꯣꯡꯂꯛꯄꯁꯦ ꯄꯥꯝꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯗꯨ ꯆꯣꯡꯕꯗ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯁꯣꯟꯊꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯗꯨꯃ ꯂꯩꯔꯦ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2017 इलेक्शनꯁꯤꯗ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯦ ꯈꯔ ꯁꯣꯟꯅꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯁ꯭ꯔꯤ ꯏꯕꯣꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛ ꯄꯥꯔꯥ ꯑꯆꯧꯕ ꯑꯃ ꯇꯝꯕꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯅ ꯇꯦꯀꯜ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯃꯗ ꯆꯤꯡꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯀꯪꯒ꯭ꯔꯦꯁꯅ ꯍꯧꯖꯤꯛ ꯐꯦꯁ ꯇꯧꯔꯤꯁꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯣꯏꯗꯤ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯁꯦ ꯋꯥꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯏꯟꯆꯥꯔꯖ ꯃꯅꯤꯄꯨꯔꯒꯤ CP ꯖꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ NB ꯔꯦꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯅ ꯅꯪ ꯇꯣꯛꯈꯤꯒꯅꯨ ꯍꯦꯁꯤ ꯗꯤꯁꯤꯖꯟ ꯂꯧꯈꯤꯒꯅꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯅꯪꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯃ ꯂꯧꯅꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯥꯏ ꯑꯩꯅ ꯔꯤꯁꯦꯟꯠꯂꯤ ꯑꯗꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯍꯥꯊꯨ BJPꯗ ꯌꯥꯎꯕ ꯅꯠꯇ꯭ꯔ ꯌꯥꯎꯗꯕ ꯍꯥꯏꯕ ꯗꯤꯁꯤꯖꯟꯁꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯃꯨꯚꯤ ꯂꯧꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯉꯥꯏꯒꯗꯧ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ next to Sonia Gandhi ne aduga mathangi president je akoi congress je man oidoi aduga future akoi leader ne aduna ma ki mawata ga ne khali loine na akoi gi nangnaba akoi maru birenga nangnaba mi kaya ama Rahul Gandhi ga yamna akoi nangnaba kangmu leirieba aduna masi khudi masi yenga for the betterment of the congress side for the betterment of the state ma di thing tawdana laigani marni kanoda hauji matamda defection gi chodok soin to baisi miyamna pamnadra matami manipur je lai su yam hainaraba anobo wakhal khanaraba matam ne khali aduna masida thoina akoi gi mi amma ni sum chongthok soin to busina congress da thoina soi haina khali thank you tamo lai waham de ama ni chongthok khibuduna congress sokpa natraga sok tagui wafam duna tongana thamkhraga bahut maya naksalakpada chongthok chonggi hengal iba aduga congress ta yamna heavyweight yam strong win on leramba singchina tokiba kanda
ꯑꯃꯈꯛꯇꯪ ꯃꯊꯟꯗꯪ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤ ꯏꯝꯄꯦꯛ ꯑꯃꯗꯤ ꯂꯩꯔꯛꯄꯗꯨꯅꯤ ꯌꯥꯝ ꯀꯟꯅ ꯇꯥꯎꯕꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯋꯥꯐꯝꯁꯦ ꯄꯨꯁꯜꯂꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯩꯁꯨ ꯇꯣꯛꯊꯣꯛꯈ꯭ꯔꯦ MLA ꯗꯒꯤꯁꯨ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯈꯟꯕꯗ ꯉꯔꯥꯡ ꯃꯥꯁꯨ ꯇꯍꯥ ꯗꯤꯁꯤꯖꯟꯗꯤ ꯂꯧꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯣꯏ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯥꯗꯒꯤ ꯇꯦꯂꯤꯐꯣꯟꯒ ꯇꯧꯔꯛꯇꯅ ꯇꯧꯔꯛꯏꯕ ꯐꯤꯕꯝꯁꯤ ꯇꯥꯃꯣ ꯗꯤꯁꯤꯖꯟꯁꯦ ꯁ꯭ꯋꯥꯏꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕꯒꯤ ꯐꯤꯕꯝꯗꯣ ꯑꯣꯏꯅꯦꯅ ꯈꯟꯕ꯭ꯔꯥ ꯇꯥꯃꯣ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯇꯁꯦꯡꯕꯒꯤꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯤꯞ ꯃꯦꯝꯕꯔꯗꯒꯤ ꯇꯣꯛꯑꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯍꯥꯏꯖꯔꯒꯁꯨ ꯑꯌꯥꯕꯐꯥꯎꯇꯤ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯐꯥꯎꯇꯤ ꯇꯥꯗ꯭ꯔꯤ ꯃꯥ ꯔꯤꯊꯤꯡ ꯇꯧꯅꯕ ꯃꯇꯝ ꯑꯃ ꯂꯧꯅꯔꯝꯕ ꯌꯥꯏ ꯑꯗꯣ ꯂꯥꯛꯆꯔꯤꯉꯩꯗꯤ ꯑꯩ ꯁꯤꯒꯤ ꯄꯣꯠ ꯅꯠꯇꯕꯗ ꯑꯩꯅ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯅꯤ ꯍꯦꯚꯤ ꯋꯦꯠ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯐꯝꯕꯤꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯄꯥꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯀꯩꯅꯣꯁꯤꯒꯗꯤ ꯈꯤꯇꯪ ꯁꯝ ꯗꯤꯐꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯀꯥꯟꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯎꯔꯛꯇꯕ ꯏꯗꯤꯑꯣꯂꯣꯖꯤ ꯂꯩꯇꯕ ꯄꯣꯠ ꯑꯃꯈꯛ ꯃꯃꯤ ꯇꯥꯏꯕ ꯂꯣꯏꯅꯃꯛꯀꯤ ꯀꯩꯅꯣꯅꯤꯀꯣ ꯌꯦꯡꯖꯔꯤꯁꯦ ꯑꯃꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯃꯤꯒꯤ ꯅꯠꯆꯗꯕ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯑꯃꯗ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨ ꯑꯣꯕꯖꯦꯛꯇꯤꯚꯁ ꯑꯃꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦल ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯗ ꯄꯥꯝꯖꯗꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯀꯩꯒꯨꯝꯕ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦꯅ ꯌꯥꯎꯕ ꯀꯥꯡꯕꯨ ꯑꯃ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯗ ꯀꯩꯗꯧꯒꯦꯗ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯤꯗ ꯄꯋꯥꯔ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯕꯔꯟꯃꯦꯟ ꯄꯥꯏꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦꯅ ꯈꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯅ ꯁꯝꯊꯤꯡ ꯗꯤꯐꯔꯦꯟ ꯐ꯭ꯔꯣꯝ ꯑꯗꯔ ꯁ꯭ꯇꯦꯠꯁ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯕꯤꯖꯤꯅꯦꯁ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯔꯒ ꯀꯩꯅꯣ ꯈꯔ ꯇꯥꯜꯍꯧꯕ ꯈꯣꯠꯍꯧꯕ ꯍꯧꯖꯤꯛꯁꯨ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯜꯍꯧꯕꯒꯤ ꯄꯣꯠꯁꯤꯗ ꯃꯥꯡ ꯑꯣꯏꯔꯒ ꯚꯣꯠ ꯀꯥꯟꯅꯕ ꯈꯟꯕ ꯀꯥꯡꯕꯨꯁꯤꯅ ꯂꯥꯛꯑꯒ ꯏꯗꯤꯑꯣꯂꯣꯖꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯎꯗꯕ ꯄꯣꯠ ꯉꯥꯛꯇ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯏꯅꯔꯤꯅ JCP ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨ ꯇꯧꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄꯗꯤ ꯌꯥꯔꯦꯒ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯁꯦꯝꯅꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅ ꯍꯥꯏꯕ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗꯨꯗꯤ ꯃꯅꯤ ꯄꯋꯥꯔ ꯂꯩ ꯃꯁꯜ ꯄꯋꯥꯔ ꯂꯩ ꯃꯣꯏꯁꯤ ꯏꯂꯦꯛꯁꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯃꯣꯏꯁꯤ ꯄꯨꯁꯤꯜꯂꯀꯥꯟꯗ ꯂꯥꯁꯇ ꯀꯩꯗꯧꯒꯦꯗ ꯄꯣꯂꯤꯇꯤꯛꯁꯁꯤ ꯑꯃꯨꯛ ꯀ꯭रिꯃꯤꯅꯦꯂꯥꯏज ꯇꯧꯁꯜꯂꯛꯑꯦꯕ ꯀ꯭रिꯃꯤꯅꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯔꯥꯖꯅꯤꯇꯤꯁꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯅꯝꯖꯤꯟꯈ꯭ꯔꯦꯕ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯚꯣꯠ ꯀꯥꯔꯕ ꯉꯝꯒꯗꯧꯕ ꯀꯥꯅꯦꯅ ꯈꯟꯕ ꯃꯤꯁꯤꯡꯁꯤ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ BJP ꯑꯣꯏꯒꯦꯔꯥ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯗ ꯊꯋꯥꯏ ꯌꯥꯎꯕ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯃꯣꯏꯁꯤ ꯋꯦꯜꯀꯝ ꯂꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯂꯥꯛꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯅ इलेक्शन मया नक्सलक चोंथोखि नाम लाइजे हजिकसु यंबियो इलेक्शन नक्सलानी पार्टी खरदगी टिकेट फंगहौदब मी मयाम अनदर पार्टी दा अमुचों चंगजु तौरखिने नहांगी माना सुम याउदर लाक पॉलिटिकल पार्टी से सोलों चाही तारा मंगारा यावि पार्टी दो एक चोंथोको नोंगान फते हाइदोने ngarang phokti phadoine ngasi dei pharoidoine adu gedi magi ideology do karai sakrai ko silum thore ana sigi ideology leje da principal yaw do mayam gi poni chongthong him dorisi aikoina khangjaba bogi manungda Mahatma Gandhi si 1938 da Congress tagi ma si nathai ga leyo adu ma Congress tagi di tokte ma ga politically difference mayam leaders leba khoi gi neta Subhash Chandra Bose na Congress president oi kan ma ga wakhalon manakte badagi ma ji sideline dor tum bhamde ai Manipur di political comments yam kan pi basu noite kaino da Manipur gi su Congress ki leader khra se si misai ibo bi ko wakhalon tinada ba ai tai adu bhoti karga hogi ba 2007 ki terms ri da po samda pai da hekta mai quarter bokchang da ba MLA yaugi masang im balaga haru budi nungdi noi ja khoi Manipur da su ma ja yekna ba dong logo mane hai dia jening de principal line thabak to admai admai to bom change ai ge yana tri har ga di mango de ken hai roi pham ju pai da su yai da bu party ti thadu in lay adoi duni tamo ngasai gi tamo to bina habi to kathok pa haido haidi sakti pai drasu kem pai drasu yai राजनीति और दी कथोक पम दि संग अरे आई हजे दा प्रिंसिपल नत्रगे इडियोलॉजी यार गदि कथोक पा हादुना अनदर क्वालिटी नि अदगा ऐसा की प्रिंसिपल हमसे इडियोलॉजी ले जगदि आइना तौरिसी पार्टी की दमकतनी लेबा की दमकतनी इंडिविजुअल दुगी नते से हजि मयामना सिमिसै इबो बिदा मेनी ब्लेम को मयाम तौरे चुम्बे लामबना अनदर थिंग इबो बि दुने बा खोइ ब्लेम तौरि पार्टी दु नते एज ए लीडर मंगोन ब्लेम दौबनेबा स्वाइ तौदना BJP की वर्ष लीडर तो ब्लेम दौबनेबा पार्टी तो नतेबा पार्टी खुदिमक अखोइ फति अमदा हाइगम दे लीडर सिंग दुगी तौरेबा थबक दु दनेबा खोइन फै फति हारक दोइसे
पार्टी की दी मागी मैनिफेस्टो दो वगैरह कॉन्स्टिट्यूशन दो वगैरह रूल्स एंड रेगुलेशन वगैरह पार्टी की ओइनदी चप चाना अदुम लेजे होंगिदी पार्टी यावरिबा मियोसिने थैंक यू तामो होरेन तामो ब्रेक की मतुंग दा तामो तोमिदा मु लाक्सदुने तामो कमर्शियल ब्रेक की मतुंग दा इम्पैक्ट न्यूज की मनु हुना मिया मरता याम थुनु पुदुनु लाक्सके इम्पैक्ट न्यूज मियंग तादुनो लेबियो Registration Hauzare MCS 2016 की वाइवा बोसी की दमक मॉक इंटरव्यू याउबा स्पेशल इंटरव्यू कोचिंग की registration Hauzare अक्टोबर 9 दगी 13 फाउबा अयु की पुंग 8 दगी अमा फाउबा एक्सपर्ट सिंगना इंटरव्यू टिप्स पीगनी लोइना मेंस माइ पाकलबा कैंडिडेट सिंगा इंटरेक्शन सु पांगथोकनी अक्टोबर 12 दगी 13 फाउबा अयु की पुंग 9 दगी अमा फाउबा मॉक इंटरव्यू पांगथोकनी ngasi mal register tawbi horo registration की दमक proactive academy of competitive examinations Kwakaitel Imphal da contact tawbiu अखोई लाखलिबा तांग निपान अमदी मापन सिदा मॉडर्न कॉलेज स्विमिंग डेवलपमेंट कमिटी ना मणिपुर स्विमिंग एसोसिएशन की मखादा मॉडर्न कॉलेज प्रोफेशनल स्विमर्स के पेरेंट्स सिंग ना स्पॉन्सर तौरगा सिंजगदोरिबा अहानबा स्टेट लेवल एज ग्रुप स्विमिंग कंपटीशन असि अयुकी पुंग निपान चाप चाना हवुनि मसिदा मंगा तरा थेंगना हवबगी अखोई वाफम लेजरोय स्विमर्स सिंग ना पेरेंट्स सिंग ना मतम चाना पुंग 8 की ममांगदा लाकपिरगा अंगांग सिंग वामम तौहलगा अखोई पुंग निपान चाप चाना हौनबा अखोई सिंजगनी अदुगा पेरेंट्स सिंग ना मागी अंगांग सिंग ngata पुबिरगा si matam chana hoba yana basi da koi sajok pina biu haina aina media gi through de khanganjari Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for class 9 and 10 CBSE summative assessment 2. Class starts on 6th October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Ozal Pain Relief Ointment Khwang naba, kok chikpa, tang chikpa, amadi khu naba na singbada sinaba yarba Ozal Lipsap group na puthok saba Ozal sinabiyo Ningo Jacobana lakpada imoy nungari na lamdam asigi miyam da mahawlay bangari panghanjari imoy nungari na puthokcha bangari kudima hygienic oy ngari asi yam na lunan bufimam da semjabani gram chama amasung chani yangkhay ngari ke packets ब्रेक की मतुंग द येंबिरिबो पुनमकु अमुकन तराम नोकचरी तातुमे एने लाक्सनिंग बसे हाइनबो लेइ मदुदि पॉलिटिक्स तदि तोरिंग याद याबा चोंगु चोंगेरा थाबु थादुकेरा मद चोंजनगेरा मद थादुकेरा याद याबा अदुगा अदुम याबदों सु तौबुगी केनोम लेइ दामो स्वाइसी तामो स्वाइसी क्राइ भौबा मसिगी हाइनबसे तामो क्राइ भौबा याबिनिंगी अदुगा अमना ngसाइगी चोंथोक चोंजिंगी थबकसे ngasi ngarang उरिसिदि करिसु नते इलेक्शन नक्सल पग लोन लोन चोंथोक चोंजिंगी थबकसे सुम तोरपदो मानब्रा कमाइन थंबिनिंगी अनि सिम तंग पाखुम पिबिताइ तामोना सर नेशनल डेमोक्रेटिक लायंस की हाना प्राइम मिनिस्टर बिरंबा बाजपाई जी ना 10 शेड्यूल की पोट अमख अप्लाई तौरमदि अखोई मणिपुर से लेरिबा सरकार से चाही 35 ता चीफ मिनिस्टर 3 निपान ओइरम याम जाने चोंथोकपगी हैबिट याम लेबा यामना फार्म स्टैंड लेतबा यामना फार्म स्टैंड लेतबा अदुगा गोइगे सपोज कॉन्ट्रैक्ट सुम तौरमदगी पैसा खितंग पाइखलकपदगी मदगी इलेक्शन लेपतना खोतना तौरकांदा माइ पाखिबसिंगसिना हानगी मागी कॉन्ट्रैक्ट की पोट अदु एमएलए ओइराकांदा कॉन्ट्रैक्टर द महलकपा अदुगी मदुगी हैबिटुना माना इलेक्शन कार मतुंग द इलेक्टेड अमु ओइराकांदा मागी वर्कर सिंगसी मसिग मानरगा थिका तौदना खोतना सुम तौदना तौरकांदा पैसा पाइराकांदा कैबिनेट मिनिस्टर दी चीफ मिनिस्टर का सेमु ओइनिंगकपा मागी तुंगदी एमएलए गुम इंदबा
ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯕꯨꯛꯅꯤꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯃ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯁꯨꯝ ꯐꯥꯎꯔꯛꯇꯅ ꯌꯥꯝꯅ ꯐꯥꯔꯝ ꯑꯣꯏꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯇꯅ ꯄꯣꯠꯁꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯃꯁꯤꯅ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯁꯣꯛꯀꯦꯅ ꯍꯥꯏꯕꯗ ꯃꯤ ꯑꯃꯅ ꯚꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ 10,000ꯒꯤ ꯔꯥꯏ ꯑꯃꯈꯛ ꯆꯪꯉꯤꯕꯅꯤ ꯃꯗꯨꯗ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕꯁꯤꯡ ꯑꯗꯨꯅ माबु काहनगिबो सिंगना माना तौरिबो थब अदु करी हाइरमगदगे हेबसे मसी याम खनम संगे अदुगा जस्ट अखोई ngasi tha ama anatragana ngasi nongni sigi mangda tawri myam singsi almost all mount the electors sing sigi just mapung phana khana nei na rabra masina khoi gi sahi manga gi mount the electors sing dugi kari interest hokpugi habse masi jam nei na budaka leyo aduga yam seng na ha kan da hujik si khoi manipur da लेरिबा खोइगी इलेक्टेड सिंगसी भोट अमुक लेपो मतम नंग लुपा करोड़ के लेरे कायना हाइबा अदु लुपा करोड़ दुक लेत्रगदी अस अदुगा करोड़ दुक यामना पुथोकपो ngमद्रगदी मा कारोय कायना हाइबा अब करोड़ दुगाम लेरगदी कारनी कायना हाइबा अदगी गन कल्चर की गुंडाइज्म की मसोय सिदा खोइ मणिपुर से मसी याम सेंगना खोइ मसी खोइ इलेक्शन ग मरी लेनबा सिगुम मरम खरदा अखोइगी सीएसओ खरना पैसा चंगना अदुगा अखोइगी निसाउ सा करिगुंबा नारोन सिंगदा बिजा खोजदना भोट खोमना काना नबी मेकानिज्म से मसिगी मायक तो रिली का सकल इसे मसि थेंगसु थेंगना इदि वेलकम तौजरिमने याम नुंगाय मसिना मरम मोरकांदा अखोइदा अचुंबा सेंगबा मियामगी अपामा मिहुना मखंबा खनबाइदो ओइसन वाइना इ थमजगे थैंक यू तमो तासंता ngarang se political issue ni issue ai sum pusunjara ke madudi trinamul gi kari gi moi gi leadership ki kari gi wahu budagi adwai gi chokthok tongjin gi kari adwai duni tamo disqualification gi kari gi laktana khotana ani na somda bjp ga yaur khiba khara ma lehoba khara do ngarang na namu congress ga changgiba adu ngarang bjp na su speaker gi thong se yaning de na rally ga chatpa swai gi le ba phibam se ta santa kamain thambini sir masi matang na sine khoi gi तसेंग टेंशन मतुना तृणमूल की MLA मरी कांग्रेस याउगी तसेंग स्पीकर मोई फेवर अखोई तुमिन लेसिंग भाई तारे मसी यादबनी मरमदि केनो ऑर्गेनाइजेशन पूरा चतखिदेब हाइदी तृणमूल कांग्रेस की ऑर्गेनाइजेशन जे लेहौरिएब ममांग अखोई MSCP की पुलप चखरे प्रेसिडेंट सु वाइस प्रेसिडेंट सु मखोई MLA में पुलप चख ऑर्गेनाइजेशन जे मोई कांग्रेस त मर्ज तौगिबसे अदु हंडकी अखोई तृणमूल की सिदी मखोइना मखोई प्रेसिडेंट अदगी मखोई याउरगसु अखोई अतै अतोप फंक्शन सिंग लेहौरिएबा सपोज अखोई किम गांगते से हानगी MP किम गांगते से मार्क्स 100% खलेबा अदुना मसी मतांगददी टेंशन रिप्लाई तौर मोइसी अखोई डिस्क्वालीफाई तौब याब्रा हाइबदुगी वांग मन लेबा अदुना सी सुंदोक सुंसिन की मतांग जेना या नुंगाइबमना कांग्रेस हौजी 4 पिलर मी मरी ले कांग्रेस यावरपदगी ngasi बाउसे तो होदबा मखोई कना कना नो हाइबो तमदा कोई ऑनरेबल CM अखोई इबोबी अदो ऑनरेबल डिप्यूटी CM के हांगम अदगी अखोई याम्बा ऑनरेबल MLA अखोई TH देवेन अदुगा फुजाथांग तोंगसिन मखोई जे कांग्रेस 4 पिलर ने मखोई दगी तमजबा याबा याम ने वंस मखोइना पार्टी यावख्र मतुंदा सही 30 निफु मचनबा होनर फाइजे 1990 दगी 85 यावका दौजी लापजे मोई सही याम सांग कांग्रेस ले अदुना मसी कल्चर सिदी तसिन हाइबा खोई कांग्रेस मी मरी से मखोई नदी तसिन मसी एनकरेज तवय मखोई मतुंग दसु चोंथोकदौसु मानदे अदुगा मखोई की कैनो से अखोइना पारा तंबा याबम ले मोइदे मखोई पॉलिसी प्रोग्राम फफतमना तो पम पार्टी द लेंग ले भाइदो अदु अतोप MLA म्याम से कोई येंजर मतम द कोई से श्याम कुमार हाइरो अदगी ताइबोन भी हाइरो मो MPP द काले TMC द लाइ कांग्रेस केंगस पार्टी अहु मरी सोंबा अतै म्याम से लोइन मंगनेबा सरद हाइरो मथं मथं सोंबा अखोई की BN हाइरो DRPP कांग्रेस मथं मथं सोंबा अतोप अदुना मसी केनो जागी मी मरी से आइने स्पेसिफिकली पलिदि केनो द मखोई द याम पेशेंट ओइबा मम तौबा खरले अदो पेशेंट ले बोइदि मरिबाक सु मखोई न हेन दि नुसिने खले
ꯍꯥꯏꯗꯤ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯔꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗꯧ ꯃꯥꯜꯂꯦꯕ ꯃꯣꯕꯤ ꯑꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀꯤ ꯄꯣꯂꯤꯁꯤꯗ ꯁꯤ ꯏꯕꯣꯕꯤ ꯄꯣꯂꯤꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯗꯕ ꯌꯥꯝꯅ ꯔꯤꯖꯤꯠ ꯑꯣꯏꯕ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯂꯩꯕ ꯃꯅꯨꯡꯒꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯃꯅ ꯈꯥꯡꯕ ꯉꯝꯗꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯄꯦꯁꯦꯟꯇꯤ ꯂꯩꯒꯗꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯕꯤꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯝ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯟꯇ꯭ꯔꯤ ꯐꯝꯕꯤꯗꯁꯨ ꯇꯥꯝ 3-4 ꯀꯥꯔꯛꯑꯁꯨ ꯏꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯃꯗꯨꯗ ꯃꯥ ꯆꯣꯡꯗꯕ ꯑꯗꯨꯒꯤ ꯄꯔꯥꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ 10 ꯁꯦꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇ꯭ꯔꯤꯅꯥꯃꯨꯜꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩ ꯁꯤꯗꯩꯗ ꯅꯪ ꯀꯣꯏꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯈꯤꯇ ꯑꯦꯗ ꯇꯧꯖꯍꯧꯒꯦ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ 4 ꯄꯤꯂꯔ ꯑꯣꯐ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯀꯤ ꯁꯤꯗꯩꯗ ꯑꯩ ꯍꯦꯛ ꯍꯥꯏꯕꯁꯨ ꯌꯥꯕꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯐꯨꯡꯖꯥꯊꯥꯡꯒꯤ ꯅꯦꯛꯁ ꯏꯂꯦꯛꯁꯟꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯥꯛꯇꯕ ꯌꯥꯕꯒꯤ ꯅꯦꯁꯀꯤꯅ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯐꯥꯎꯒꯤꯅꯦ ꯑꯦꯅꯤꯋꯦ ꯁꯤꯅ ꯑꯃ ꯑꯣꯏꯖꯔꯁꯨ ꯅꯦꯁꯀꯤꯗꯤ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯑꯃ ꯍꯥꯏꯕꯗꯣ ꯁꯤꯗꯩꯗ ꯃꯤ ꯑꯃ ꯍꯥꯜꯂꯒꯗꯤ ꯗꯟꯗꯤ ꯐꯪꯅꯩꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦꯕ ꯗꯟꯗꯤ ꯐꯪꯕꯁꯤꯗ ꯖꯖꯗꯨꯅ ꯃꯥꯁꯤ ꯃꯤ ꯑꯃ ꯍꯥꯜꯂꯝꯃꯤꯅ ꯗꯟꯗꯤ ꯄꯤꯒꯗ꯭ꯔꯥ ꯑꯗꯨ ꯃꯨꯚꯤꯗ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃꯗ ꯃꯈꯣꯏ ꯃꯔꯤꯁꯤꯅ ꯆꯣꯡꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯄ꯭ꯂꯤꯖ ꯃꯈꯣꯏ ꯃꯔꯤ ꯆꯣꯡꯉꯤꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯃꯁꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯁꯨ ꯌꯥꯔꯦ ꯇꯧꯔꯁꯨ ꯌꯥꯔꯦꯅ ꯆꯣꯡꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯩꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯇ꯭ꯔꯤꯒꯤ ꯃꯔꯝꯗꯨꯒꯤ ꯋꯥꯅꯤꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯍꯥꯏꯁꯤ ꯁ꯭ꯄꯤꯀꯔꯅ ꯇꯧꯗꯧꯅ ꯁꯤ ꯆꯨꯝꯃꯦꯕ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯂꯨꯕ ꯅꯨꯄꯥꯗꯣ ꯖꯖꯅ ꯗꯟꯗꯤ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯠ ꯇꯧꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯐꯝ ꯊꯣꯛꯐꯝ ꯆꯪꯉꯦꯕ ꯃꯣꯏ ꯃꯔꯤꯗꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯌꯣꯅ ꯁꯝꯕꯣꯗꯤꯅ ꯀꯦꯁ ꯑꯃ ꯊꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯦꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃ ꯊꯥꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯊꯥꯕꯁꯨ ꯌꯥꯏ ꯍꯥꯟꯅꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇꯗꯤ ꯌꯥꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯌꯥꯔꯕꯅꯤ ꯍꯥꯟꯅꯒꯤ ꯀꯦꯁ ꯂꯩꯔꯤ ꯍꯥꯟꯅꯒꯤ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯒꯤꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯂꯣꯏꯈ꯭ꯔꯦ ꯔꯥꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯃꯔꯤ ꯃꯊꯛꯇ ꯀꯦꯁ ꯀꯅꯥꯝ ꯊꯥꯗꯦꯕ ꯀꯦꯁ ꯊꯥꯕꯗꯤ ꯍꯤꯌꯥꯔꯤꯡ ꯑꯃ ꯆꯪꯒꯅꯤ ꯅꯣꯡ ꯅꯤꯅꯤꯗ ꯑꯣꯏꯔꯁꯨ 10ꯅꯤꯗꯁꯨ ꯆꯪꯒꯅꯤ ꯃꯗꯨ ꯃꯇꯝ ꯂꯧꯅꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯅ ꯑꯩ ꯂꯣꯏꯁꯤꯟꯖꯈꯤꯒꯦ ꯁ꯭ꯄꯤꯀꯔꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯧꯅꯤ ꯍꯥꯏꯁꯤ ꯃꯤ ꯑꯃ ꯁꯤꯔꯒ ꯕꯤꯖꯥꯄꯇꯤꯗꯨꯅ ꯍꯦꯛꯇ ꯆꯩꯔꯛꯄꯤꯗꯧꯅꯤ ꯃꯉꯣꯟꯗ ꯃꯥꯅ ꯆꯩꯔꯛꯄꯤꯗꯦꯅ ꯃꯉꯣꯟꯗ ꯁꯥꯎꯔꯨꯗꯤ ꯌꯥꯔꯣꯏꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯅ ꯀꯦꯁ ꯑꯃ ꯍꯥꯟꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯗꯧꯅꯦꯕ ꯂꯥꯏꯛꯋꯥꯏꯁ ꯁ꯭ꯄꯤꯀꯔꯒꯤ ꯃꯊꯛꯇꯨꯗ ꯃꯣꯏ ꯃꯔꯤꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯤꯀꯔꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯄꯤꯜ ꯑꯃꯗꯤ ꯆꯠꯄ ꯑꯃ ꯆꯪꯉꯦꯕ BJP ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯗꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯦꯅꯤꯕꯣꯗꯤꯗꯤ ꯑꯣꯏꯕ꯭ꯔꯥ ꯀꯅꯥꯅ ꯑꯄꯤꯜ ꯆꯠꯂꯒꯦ ꯁ꯭ꯄꯤꯀꯔꯅ ꯁꯤ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯗꯣ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯦꯕ ꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯕꯁꯨ ꯃꯥꯏ ꯍꯥꯏꯅꯕꯒꯤ ꯄꯣꯠꯅꯦꯕ ꯁꯤꯗꯤ ꯑꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯕꯁꯤꯗꯤ ꯇꯥꯃꯣ ꯀꯩ ꯊꯝꯃꯦ ꯇꯥꯃꯣꯁꯨ ꯑꯩ ꯇꯣꯄꯤꯛꯁꯤꯗ ꯑꯩ ꯑꯦꯗꯤꯁꯟ ꯃꯁꯥ ꯑꯃ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯗꯕꯨ ꯑꯣꯏꯔꯣ ꯃꯤꯑꯣꯏ ꯂꯥꯛꯀꯅ ꯑꯩꯈꯣꯏ ꯂꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯣꯅꯔ ꯇꯧꯔꯤꯁꯦ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯤ ꯖꯁ ꯔꯣꯗ ꯁꯣ ꯇꯧꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯗꯧꯕ ꯍꯣꯠꯅꯕ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯅ ꯇꯥꯔꯤꯕ ꯔꯥꯏ ꯑꯁꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯑꯆꯨꯝꯕ ꯑꯃ ꯂꯥꯛꯄꯗꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯈꯪꯍꯜꯂꯣ ꯃꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧ ꯅꯠꯇꯕꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯅꯠꯇꯕꯗ ꯀꯣꯔꯠꯇꯁꯨ ꯆꯠꯇꯕ ꯑꯗꯨꯒ ꯒꯕꯔꯅꯔꯒꯨꯝꯕꯗ ꯋꯥꯀꯠꯂꯒ ꯃꯗꯨꯒꯤ ꯑꯆꯨꯝꯕꯗꯨ ꯐꯪꯒꯗ꯭ꯔꯕ ꯁ꯭ꯋꯥꯏꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯤꯗꯩ ꯈꯤꯇꯪ ꯏꯟꯇꯔꯚꯦꯟ ꯇꯧꯖꯒꯦꯗꯤ ꯑꯀꯣꯟꯕꯒꯤ ꯃꯔꯤꯁꯤꯒꯤꯗꯤ ꯀꯣꯔꯠꯇ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯁ꯭ꯄꯤꯀꯔꯗ ꯍꯥꯟꯅ ꯑꯄꯤꯜ ꯑꯃ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯁ꯭ꯄꯤꯀꯔꯗ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯄꯤꯀꯔꯒꯤ ꯔꯥꯏ ꯂꯥꯛꯑꯀꯥꯟꯗꯨꯗ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯦꯜꯂꯤ ꯄꯦꯟꯗꯦꯗꯨꯅ ꯑꯅꯗꯔ ꯀꯩꯅꯣ ꯂꯥꯛꯀꯗꯧꯅꯤ ꯁ꯭ꯇꯦꯞ ꯑꯃ ꯂꯥꯛꯀꯗꯧꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯃꯔꯤꯁꯤ 10 ꯁꯦꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯇꯤ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯒꯗꯤ ꯊꯝꯖꯔꯤꯗꯤ ꯄꯦꯟꯗ꯭ꯔꯒꯗꯤ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯏ ꯁꯤꯅꯤꯗ ꯑꯥꯐꯇꯔ ꯄꯦꯟꯗ꯭ꯔꯒꯗꯤ ꯁ꯭ꯄꯤꯀꯔꯒꯤ ꯔꯥꯏꯗ ꯂꯥꯛꯀꯗꯧꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯤꯀꯔꯒꯤ ꯔꯥꯏ ꯂꯥꯛꯇ꯭ꯔꯤ ꯄꯦꯟꯗ꯭ꯔꯒꯗꯤ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯏ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯔꯣꯗ ꯁꯣ ꯇꯧꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯕꯒꯨꯝꯕꯗꯤ ꯃꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝ ꯑꯄꯤꯛꯄ ꯏꯁꯨ ꯑꯃ ꯆꯥꯎꯅꯕ ꯍꯣꯠꯅꯕꯁꯤ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯕ ꯅꯠꯇꯦ ꯄꯨꯛꯅꯤꯡꯗ ꯈꯪꯖꯤꯜꯂꯤꯕꯅꯤ ꯋꯥꯈꯜꯗ ꯃꯃꯤ ꯇꯥꯔꯤꯕꯅꯤ ꯏꯂꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯋꯥꯏꯗꯨ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤ ꯇꯥꯃꯣ ꯌꯦꯠꯅꯕ ꯉꯥꯡꯅꯕ ꯑꯗꯨꯒ ꯋꯥꯐꯝ ꯊꯝꯅꯕꯗꯤ ꯇꯥꯃꯣ ꯇꯁꯦꯡꯕꯩꯗꯤ ꯃꯇꯝꯁꯦ ꯈꯔꯒ ꯇꯁꯦꯡꯅ ꯁꯥꯡꯗꯣꯛꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅ ꯇꯥꯃꯣ ꯇꯦꯟꯁꯤꯜꯂꯀꯥꯟꯗ ꯇꯥꯃꯣ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯂꯥꯛꯄꯤꯔꯒ ꯈꯟꯅꯅꯕꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯇꯥꯃꯣ ꯁꯥꯟꯇꯕꯁꯨ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯇꯦꯂꯤꯐꯣꯟ ꯐꯥꯎꯅꯗꯅ ꯇꯥꯃꯣ ꯂꯥꯛꯄꯤꯔꯒ ꯌꯥꯎꯕꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯇꯥꯃꯣ ꯅꯨꯡꯉꯥꯏꯖꯩ
Thank you Tamu Sandra. Thank you. Tamu bi hek horokpadagi ngasi si akhoi khananaba ngasi gi keno topic si pongmi khara senior oben thibra tamo khoi haijaba da harau rau yabirakna khanane no sima pung phan gi damta tamu bu amkhona thaga chali ta Thank you. ngasi gi oina di impact news gi manung hunda matang sta losinjana gi tanja yorokle adubu lamdam sida thokliba thogu wathok kya gi mari chumba report ki damak impact news meng ta dunu lebiu